ꯁꯤꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟꯅ ꯇꯧꯕꯗꯁꯤ ꯑꯃꯨꯛ ꯂꯩ ꯃꯔꯨ ꯀꯣꯛꯎꯕꯗꯨꯅꯤꯀꯣ ꯃꯔꯨ ꯀꯣꯛꯎꯕ ꯑꯗꯣ ꯍꯥꯏꯗꯤ ꯃꯔꯨ ꯀꯣꯛꯎꯔꯕꯅꯦ ꯇꯁꯦꯡꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯁꯣꯝꯅ ꯕ꯭ꯔꯗꯔꯅꯁꯨ ꯍꯥꯏꯕꯤꯔꯤꯁꯦ ꯆꯨꯖꯥꯛꯁꯤꯗꯁꯨ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕ ꯌꯦꯁ ꯆꯨꯖꯥꯛꯁꯤꯗ ꯇꯧꯔꯤꯁꯤ ꯑꯣꯄꯔꯦꯁꯟ ꯍꯧꯁꯤ ꯊꯤꯁꯦꯕ ꯃꯥꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯏꯅꯣꯗꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯅꯨꯡꯗ ꯆꯪꯉꯒ ꯆꯥꯕꯅꯤꯅ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯥꯟꯗꯅꯦ ꯀꯟꯇꯦꯛ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯀꯥꯞꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯇꯤꯟꯁꯤꯗ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯤꯗꯥꯛꯁꯦ ꯃꯥꯒꯤ ꯈꯤꯇꯪ ꯑꯈꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯀꯟꯗ ꯌꯥꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯁꯦꯕꯀꯣ ꯁꯨꯝ ꯍꯥꯏꯗꯣꯛ ꯌꯦꯡꯁꯦꯕ ꯃꯌꯥꯝ ꯌꯦꯡꯁꯤꯒ ꯂꯩꯕ꯭ꯔꯥꯅꯤ ꯑꯣꯀꯦ ꯁꯤ ꯂꯩꯕꯤꯔꯤꯁꯤ ꯎꯔꯦꯀꯣ ꯑꯣꯏꯀꯣ ꯃꯀꯣꯟ ꯁꯥꯔꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯤꯁꯦ ꯄꯨꯛꯁꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯄꯨꯛꯁꯤꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯨꯛꯁꯤꯅ ꯃꯈꯥꯗ ꯂꯩꯕ ꯄꯨꯛꯁꯤꯗꯣ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯤꯇꯪ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯃꯤ ꯋꯥꯝ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩꯕ ꯃꯥꯁꯦꯀꯣ ꯑꯗꯨꯝ ꯄꯨꯛꯁꯤꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯆꯪꯉꯒ ꯆꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯗꯣꯏꯕ ꯍꯤꯗꯥꯛꯁꯦ ꯂꯥꯏꯒꯔꯁꯦ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯔꯅꯤ ꯃꯥꯒꯤ ꯃꯔꯨꯝ ꯀꯣꯛꯁꯜꯂꯝꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯃꯔꯨꯝꯗꯣ ꯁꯤꯔꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯤꯟꯁꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯁꯤꯔꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗ ꯁꯦꯐ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯁꯦꯐ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯉꯥ ꯅꯨꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯆꯣꯡꯈꯤꯕ ꯀꯥꯟꯗ ꯉꯥ ꯅꯨꯡ ꯁꯤꯒꯗꯕ ꯍꯤꯗꯥꯛ ꯅꯠꯇꯦ ꯏꯠꯁ ꯁꯦꯐ ꯐꯣꯔ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯇꯥꯔꯦ